Sifong Pauxing Kerla Kosarakana, Manipur to optional Gimaki Mamma Tamzagi Ahanbada, Minister Gi Lambi Pinanaba Anaba Purakpa, Auto Thingduna, thambadagi Anaba to Lambi the Lake Hidre Hari, Yam Namak Levakimus Noitava Palmus Odi, Andhra Pradesh ki Anantapur District Manungsana Leba, Kalyananduga, Mana Leba, Seropali Kungandigi, Ganesamadi, Iraka, Matai Manao, Anina Makoigi, Pikliba, Masanupi Amabu Hospital, Tamna Purakpagi, Lambida Mapamadugi, Nauna Minister Oina, Uwasakrabi, Usa, Siri Serena, Mai Pakpagi, Procession Satpagi, Lambi Pinabo, Navada, Anaba Purapa, Octoadu, Punkaya Mahena, Kamduna, Salandabadi, Pikliba, Angang, Hospital, Yaudring, Lambida Lake Hari. Haukiba Iragi Ahinga Anaba Angang Aduma Manao Aduna Rural Development Trust Hospital Tamna Purakpagi Lambida Police na Makoibo Aini Yadaba Mong Landana Thingduna Thamkibane Taudo Adura Laikidrabi Angang Adugi Mama Mapana Fongdorakpada Handak the Nauna Women's and Child Welfare Minister Oina Wasak Lokrabi Usa Siri Sarangi Victory Procession Aduna Maramoiduna Makoibu Lambida Punkaya Mehena Satlandana Thinki Maduna Maram Oireduna Masana Piedu Laikidabin Haki, Nauno Wasak Lokrabi Minister Aduna Maki constituency du Ahan Boina Yangba Lakpagi Kongsat Aduda Miamna Mahaku Harauteana Okpagi Toram Amaga Mari Lainana Lambi Edu Thingduna Minister Gigari Katang Satlanana Basinkibane Yuba Zana Sarmika Ritu Congress Party YSRCP CP MLM Minister Usa Sirina Sakadaba Kongsat Adugi Yanglaga Shitia Side District Police na Mapamadugi Lambida Makal Kuding Maki Gari Satanaba Thingduna Thamkibane Tanzadu da Nupi Masadugi Mama Mapa Ganesh Amadi Mirkana Selopali Village Dagi Ambulance ta Anaba Masano Pipuduna Laki Wedam Liba Lambi Satpa Yadabagi Piba Madu Yanglaga Matai Manao Ani Duna Masano Piadu Rural Development Trust Hospital Octoamagi Mating na Satnanaba Torontoki Adumainama Octoadusu Police na Satlandana Queen of Hajindra Thamkibana Makoina Kalyan Durga Yoga Matam Yamna Ting Yoki Angang Adugi Pibam Kai and Sukshilapadi Minister Hek Sakibaga Anaba Puba Gadiedu Makoina Taduraki Angang Adu Hospital Hek Yoga Doctor na Sire Hana Lakturakibani Angang Aduna Lakida Badugi Maramdi Minister Aduna Tuan Bani Hana Lakidrabi Nupi Masa Adugi Mama Mapana Maral Sirakli Angang Adugi Mapana so police na Makoibu Pungkai Amahena Thingduna Thamkibana Masanupigi Punsi Mang Nabigi Maram Amani Hana claim Tarakli Nongaitaba Taudu the Imung Manungi Miyoi Singaloina Lamdamadugi Organization Dalit Sangam Galoina Hospital Adugi Mamangda Asobo protest Toki Telugu Deshamgi Party Sip Amadi Hanagi Sip Sandra Babu Naiduna Tokiba Taudu Waduga Awaba Pungdok Pagaloina Anabangang Adu Matamsana Hospital Yaunaba Sathandriba Kadigino Hainasu Hanki Haidiana Paushil Makatana Fongdorakli Atopa Paumana Numi Nipanigi Kongsata Mauritius ki PM India the Lakadori India ki Prime Minister Narendra Modi invite Taurubagi Matungina Mauritius ki Prime Minister Jaganaut Amasumaki Luinavi Kovita Jaganaut Kuluina Maki High Level Delegation Sing Thasiki Taragatret ki Kungamari Fog India the Laktuna visit Tauragani Haina Ministry of External Affairs Nangasi Tadorakpa Sirol Amada Fongdorakli Sirol Asina Makata na Fongdorakpada visiting dignitarying asina April Gitaraga Mapana Pangtoko Dariba World Health Organization Global Center for Traditional Medicine Gimatanga Zamangar gi ground breaking the Pangtoko Dariba Thoram the Saruyagani Duga April Gi Kundana Gandhinagar Pangtoko Dariba Global Ayus Investment amasum Innovation Summit India gi Prime Minister Narendra Modi ga loina na saruk yagan hari maki kongsada sigi manung sana official engagement gi saruk ama oina Gujarat amasum New Delhi da Mauritius ki Prime Minister na yengsin kongsat satlaba matungda Varanasi da su satkani kongsat asina India amadi Mauritius leba anina amatu oina nungsi sana na maruk mapang oibigi thawong hengat hanbadana tana leba ani asigi oiba historical saramadi Heritage the Sarugaminaga the Rihanna Spouse na Fongdorakli Makasa Tarakoina to Papa Mana Kejriwal gi Mayum Tugaye Kai Bigi Miyo Nipan Police na Fakre Hawkiba School Sunumita Delhi Unit ki Bharatiya Janata Party ki member Nipan Party gi Youth Wing na election na Mai Pakalakpigi Haraukti ama Fongdokre
ꯊꯧꯗꯣꯛ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯖꯦꯄꯤꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯕꯛꯁꯤꯡꯗ ꯃꯊꯧ ꯍꯥꯞꯄꯒꯤ ꯊꯕꯛꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯖꯦꯄꯤꯒꯤ ꯌꯨꯠ ꯋꯤꯡ ꯃꯦꯝꯕꯔꯁꯤꯡꯅ ꯗꯦꯜꯂꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯔꯕꯤꯟ ꯀꯦꯖ꯭ꯔꯤꯋꯥꯜꯒꯤ ꯃꯌꯨꯝꯗ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕ ꯇꯧꯔꯨꯕꯒꯤꯗꯃꯛ ꯃꯤꯑꯣꯏ 9 ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ BJPꯅ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯦꯖ꯭ꯔꯤꯋꯥꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯃꯦꯔꯤꯀꯥꯗꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯖꯥꯁꯤꯡ ꯆꯠꯂꯨꯔꯕꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒ ꯖꯦꯜꯗ ꯆꯪꯖꯈꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯗꯗꯤ ꯁꯥꯊꯤꯕ ꯊꯕꯛꯁꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯥꯔꯇꯤ ꯌꯥꯎꯕ ꯂꯥꯛꯏ ꯍꯥꯏꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯨꯔꯣꯞꯇꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯣꯂꯦꯁ ꯇꯧꯔꯨꯔꯕꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯅ ꯖꯦꯜꯗ ꯆꯪꯖꯩ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯗꯗꯤ ꯃꯍꯥꯛ ꯄꯥꯔꯇꯤꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯏ ꯍꯥꯏꯅ ꯀꯦꯖ꯭ꯔꯤꯋꯥꯜꯅ ꯃꯍꯥꯛꯀꯤ ꯇ꯭ꯋꯤꯇꯔꯗ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯗꯨꯔꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯆꯤꯊꯤꯔꯥꯏ ꯀꯨꯝꯍꯩꯗ ꯃꯤꯌꯥꯝ ꯅꯦꯠꯁꯤꯟꯅꯕꯗ ꯑꯅꯤ ꯁꯤꯔꯦ ꯀꯌꯥ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯔꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯃꯗꯨꯔꯥꯏꯗ ꯉꯁꯤ ꯑꯌꯨꯛ ꯄꯥꯡꯊꯣꯛꯄ ꯆꯤꯊꯤꯔꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯊꯧꯔꯝ ꯑꯃꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯨꯝꯍꯩ ꯑꯗꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯅꯦꯠꯁꯤꯟꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ M.K. ꯁ꯭ꯇꯦꯂꯤꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 5 ꯄꯤꯔꯒꯅꯤ ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯂꯨꯄꯥ ꯂꯥꯈ 2 ꯑꯗꯨꯒ ꯈꯔꯇꯃꯛ ꯁꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯂꯨꯄꯥ ꯂꯥꯈ 1 ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯄꯤꯒꯗꯧꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯔꯤꯂꯤꯐ ꯐꯟꯗꯒꯤ ꯀꯥꯏꯊꯣꯛꯂꯒ ꯄꯤꯒꯗꯕꯅꯤꯁꯨ ꯍꯥꯏꯔꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗꯒꯤ ꯆꯤꯊꯤꯔꯥꯏ ꯐꯦꯁꯇꯤꯚꯦꯜꯁ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯀꯨꯝꯍꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯍꯤ 2 ꯄꯨꯝꯊꯤꯡ ꯊꯤꯡꯂꯨꯔꯕ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯄ ꯀꯨꯝꯍꯩꯒꯤ ꯊꯧꯔꯝ ꯑꯣꯏꯕꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯀꯣꯚꯤꯗ-19ꯒꯤ ꯐꯤꯚꯝ ꯁꯥꯐꯔꯛꯄꯒꯤ ꯏꯔꯣꯏꯅꯅ ꯍꯥꯟꯅꯅ ꯊꯝꯂꯝꯕ ꯑꯊꯤꯡꯕꯁꯤꯡ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ ꯀꯨꯝꯍꯩ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ ꯍꯧꯈꯤ ꯊꯧꯔꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯍꯨꯞꯆꯤꯟꯅꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯗꯨꯔꯥꯏ ꯁꯤꯇꯤꯗ ꯄꯥꯡꯊꯣꯛꯄ ꯆꯤꯊꯤꯔꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯊꯧꯔꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯗ ꯑꯉꯛꯄ ꯐꯪꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯊꯧꯔꯝꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯉꯁꯤ ꯑꯌꯨꯛ ꯊꯣꯛꯈꯤꯕ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯑꯗꯨꯗ ꯅꯦꯠꯁꯤꯟꯅꯕꯗꯒꯤ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯑꯃꯅ ꯆꯍꯤ 70 ꯁꯨꯔꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯆꯍꯤ 90ꯗ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯑꯃꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ 19ꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯀꯤ ꯔꯥꯖꯥꯖꯤ ꯍꯣꯁꯄꯤꯇꯥꯜ ꯃꯗꯨꯔꯥꯏꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯈꯤ ꯃꯈꯣꯏ 13ꯒꯤ ꯃꯅꯨꯡꯗ 4ꯗꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯈꯠꯅꯔꯤꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇꯦꯂꯪꯒꯥꯅꯥ ꯁ꯭ꯇꯦꯠꯅ ꯂꯧꯃꯤꯁꯤꯡꯗꯒꯤ ꯐꯧ ꯋꯥꯟꯁꯤꯟꯕꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯂꯧꯃꯤ ꯀꯟꯅꯅꯕ ꯐꯧ ꯋꯥꯟꯁꯤꯟꯕꯤꯌꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯍꯧꯁꯥꯗꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯛꯆꯥꯛ ꯄꯨꯊꯣꯛꯄꯤꯔꯤꯕ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛ ꯊꯧꯗꯥꯡ ꯀꯌꯥ ꯌꯥꯗꯨꯅ ꯂꯥꯛꯏ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯇ ꯄꯥꯔꯇꯤꯅ ꯗꯥꯕꯤꯁꯤꯡ ꯑꯁꯤ ꯊꯥꯡꯒꯠꯆꯔꯤ ꯃꯅꯤꯄꯨꯔꯒꯤ ꯂꯧꯃꯤ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯑꯋꯥꯕ ꯐꯤꯚꯝꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯕ ꯋꯥꯠꯂꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯂꯧꯃꯤꯅ ꯄꯨꯊꯣꯛꯄ ꯐꯧ ꯑꯃꯠꯇ ꯍꯧꯖꯤꯛ ꯇꯥꯏꯕ ꯁꯤꯠꯇꯕꯅ ꯏꯃꯨꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯑꯋꯥꯕ ꯇꯥꯔꯤ ꯂꯧꯃꯤ ꯄꯨꯝꯅꯃꯛꯀꯤꯗꯤ ꯂꯧꯕꯨꯛꯀꯤ ꯐꯧ ꯑꯃꯁꯨꯡ ꯍꯤꯡꯒꯣꯜ ꯀꯣꯏꯖꯕꯒꯤ ꯄꯣꯠꯊꯣꯛꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯖꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯗꯗꯤ ꯂꯧꯃꯤꯒꯤ ꯄꯣꯠꯊꯣꯛ ꯇꯥꯏꯊꯣꯛꯄ ꯑꯃꯁꯨꯡ ꯌꯣꯟꯊꯣꯛꯄꯒꯤ ꯊꯕꯛ ꯂꯦꯞꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯆꯥꯅꯕ ꯈꯛꯀꯤ ꯂꯧ ꯎꯖꯕ ꯅꯠꯇꯦ ꯂꯧ ꯎꯕꯗꯒꯤ ꯄꯨꯊꯣꯔꯛꯄ ꯄꯣꯠꯊꯣꯛꯅ ꯏꯃꯨꯡꯒꯤ ꯑꯇꯩ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯐꯧ ꯇꯥꯏꯕꯗ ꯁꯤꯠꯇ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯇꯥꯟꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯧ ꯐꯥꯎꯕ ꯌꯣꯜꯂꯒ ꯏꯃꯨꯡꯒꯤ ꯁꯦꯜ ꯊꯨꯝ ꯃꯦꯟꯕ ꯌꯥꯎꯅꯔꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯧꯃꯤꯁꯤꯡꯗꯒꯤ ꯐꯧ ꯋꯥꯟꯁꯤꯟꯕꯤꯗꯨꯅ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯀꯜꯂꯨ ꯍꯥꯏꯅ CPIꯅ ꯑꯄꯤꯜ ꯇꯧꯔꯤ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯀꯌꯥ ꯈꯨꯗꯝ ꯑꯣꯏꯅ ꯍꯟꯗꯛꯇ ꯄꯟꯖꯥꯕꯇ ꯂꯧꯃꯤꯁꯤꯡꯗꯒꯤ ꯐꯧ ꯋꯥꯟꯁꯤꯟꯕꯒꯤ ꯄꯥꯎ ꯇꯥꯈ꯭ꯔꯦ ꯉꯔꯥꯡꯗ ꯇꯦꯂꯪꯒꯥꯅꯥ ꯁ꯭ꯇꯦꯠꯀꯤꯁꯨ ꯃꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯁꯥꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯐꯧꯁꯤꯡ ꯀꯌꯥ ꯂꯩꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯁꯤꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ